Pizari. Hauzik Manipur da sandorokliba COVID lichet asi ngakthoknaba thangmaban SG MLA Kh.Joykisan luchingduna Kendra asida hangliba relief camp singda sanitizer amadi mask yenthokhre masida natana tagdo club Manipur bisinga pullaga thangmaban gi akoibada uwa thajilaga di haide wafam masi khuyathungda leba tombisna high school da pangthokhiba pawgi mifamda thangmaban SG MLA Kh.Joykisan phungdokhibani mahakna makha tarduna hai Manipur da mamangda lairamba COVID ke lichet adu hauzik inawnongna amu Laklabadina I could puna chection the bayade, Mamang da su, COVID licet asi, Lepaletana Matang Matang Sandora Kibani, Maramaduna, how you taking out to Hopona Quadaki Faikana, Miamna su section Bagaluna, Marks Amati sanitizer sitting the sea, Maruana, Lana Sinambaram Oracle Relief Camp Teleriba, IDP Sing Puna Lebanina, Yamna sectioning I Oi Maram Aduna Marilena authorities, Sing Governor, Chief Secretary Singer Relief Camp K IDP Sing Leriba Zaga Sing Asi, Kopna Yangsin Haningi, Anaba Amahek Yawapada. Pulap nagadoribani maram aduna haujiktagi section thorang lakhatlaugodabani amadi IDP sing lairiba relief camp sing the awareness pibana chingba kari karamba khongthang paikhatpa yabage haibadusu lakhathausi miyamna su protocol ngakna chatsi haike aing asagi khal karaktuna sabagi chang yamna wanglakpa nong khara subaga ising thumjinbana chingba kaya tholakpa asi ki matangda mahakna hai yariba makai miyam chu uwa thabagi hainabi thamse uwa khak thabamtana Mapung fana chawduba fawba ising chaibisi haike hamaban Kendra gi oinadi Kendra sida leiba ima ibel tagdo miyam punna punsilaga thamaiban gi akoibada u thabagi thabak ngasidagi chatharagani amadi masigi akoibada leiba school college singda shu mari leinaba authorities singa tanaraga mahairoi singa punna uwa thamit hajinnaba hotnaragani haike lenana tha sigita ni thoida Ahmedabad tagi London gatwick tamna Paikiba Air India flight crash tawbada Manipur masa ani yauna miyoi kaya laikhidaba adugi nungaitaba phongdokpaga loina imung manunggi awabada su saruk yarakli hairi Hoji yam concern oiriba koi singa si mari mangani singse mayam loi khangbiraman haita Manipur se phafangna sagal haita hanadagi akoi smai sabse pak thingnarakte Now I did pay no tara, the pay them like no idea for no fair naga, son of the film lie. I don't know, IDP since the lady film say, come my lady say, concerned to see the sing the zoo, ancient been by 9 April luxury. Other to do and then now coin is we am not 9 and I will see a quick public ma'am singer. Kang hai ching si so tong adon to si jungle kok to e popi thare jungle kok to sagale ni am to ina dum law thini asum so kom ni adu asi government su control to no yam fight tawri asi nata bi da koina umang kok to ga di umang sangkat pa na masumu ya kale heta aduna koi husi lai riba forest and environment ki pa riba official singna mai gi lam gi club sing organizing me am kokhalaga u de paktang na than bana fale aduga u thandre mangre to akoi khara di chung thoga mai set to no hono di yaro